Interesting facts amani khak thamjage. Aikoina lambi da satpada haudong na kasam khrabadi daw yani yaroi numit se haibagi chingnaba ama pokpa yawi aduga masida yamna chingnajaba mi mayam amsu lai but masi andavishwas ni adubu masi karamna lakibano haibasigi background history amadi lai. Actually century kaya mangda plague laina na mi tumna sinarami aduga plague ase uchi digi sandokpa laina ni aduga uchi di haudong gi favorite dish ni aduna matamda haudong mangda lakpada plague mahik yarongbani khanna lepna ki haudong sampham mi sangnaramde haudong chatri phawba maudagi lepna laiki lapna chatnai ngasi su madugi chatna bi se lairakpani. Okay masina masi oire aduga tilhau kakpadana mittagi pi tari basena kari ki actually tilhau da chemical ama yawi madugi ming sign propentyl x oxide kawi masigi chemical asena mit ki lacrimal gland bu reaction oheli irang pi audagi pi ase chintha hadli aduga flight take off to tanjada phone switch off to natraga flight mode ta thamnaba hairisina kari kino masigi main reason di mobile tablet or laptop ama dagi thorakpa signal aduna plane gi communication signal da problem create to bi yai akhoi gi device sida connection or network na radio wave ka loina magnetic field so helli masina plane amadi ground connection da problem lakhan bi yai aduna off to haibani aduga aikoina hidak lobada thengnai hidak ki packet khara da red line chingli masina kari kino micham amada hangbada soidana haigani company ki design ko ramgani but no achobu reason amalai red line chingbe hidak packet danger ni takpani madu doctor na hydri of the saga no haibani reaction oibaki high chance lai adom ki smartphone da H07H dial to biu aduga yeng biu adom ki smartphone ki radiation ki chang kayam wangkhre karigumba 1.6 watt per kg dagi helabati adom ki smartphone sindok pi yare ju amada kai amom amana macha khara pokhi adubu premature delivery oike bana macha sing du siki masidagi kai ma ps depression da chat khirame ju gi mi singna ok macha khara puraklaga kai gi machu gi dress set piraga tharam ki manakta adagi kai aduna macha ni khan ki duna yok ki Tetroid ko ba company ama lai makoi na extreme kidnap to halli masigi da mak sen pi ba tai kidnap achum ba mana ba phu chei basu wi aduga electric shock su tawi masengak pani itihas ta ahan boina crane torga samu mu phasiya laga 1916 da hatkirambi masigi maram samu ado sarkas ta leiramba mabu senari ba nupa aduna yamna mabu otnei ba operation tobuda sauraktuna manato na kot laga laukan bugum kanthat laga hatkirambi audagi mabu su phasi torga hatkibani Jangali gandar amagi maya keji amagi mamal lupa lak yang khay dagi hen tangi maramasina magi maya amadi naton di yung kalibado madu yu laga paisa phangna ba huran basing na yamna hardly masigi jiba makala se lot na jangal le chalaga Madhya Pradesh ki Burhanpur da hameng laba mari khak lai always makhoi dagi sangom sumbe ai hameng laba sida khom su yauri angak poa sigi maram da doctor sing na hai masi hormone change oiba maram no oibani Matamamada France ta dancing play kaina ana makhalama thoki masigi anaba sigi maram kari no haibisingam de madugi anaba tu na pan khiba mi sing selambi thokla pang chung te chungba adum ta chungba chongman mana mi kaya si bauki masigi real region ngasi chu khangam dri so matik asi matangam thamjabani